Grade point wangba mahairoisingda hana priority piraga admission process tawriba asi khudaktagi lepkadabani haina ngasi Kanglaipak Students Association na fongdokre. Wafam asi ngasi mahairoi loop asigi office to pangthokpa press meet amada loop asigi HRD Secretary Toizam Rana Kumar Maitai na fongdokhibani. Mahakna makha tarduna hai grade point ta base tawduna mahairoi khannanaba school singna thorang tawriba asi tawbiganu. Tonganba entrance exam ama pangthoktuna mahairoi khudingmakna apamba mahai tampham sangsingda mahai tambagi khudong chaba ama pigadabani. Grade point wangba mahairoi singda hana loina priority piraga admission process tawriba asi khudaktagi lepkadabani hairi. Board of Secondary Education Manipur bosem loba koi HSLC exam koi class 10 exam si me gitang kuntret ngarang haidokre musida haidokpa ngai ngi chaga sida class 10 examination phalhek law thokpaga kuisi ki tanja sida government school sing amadi private school sing kharana yamna taha maungda admission ki process asi loisinaba torokeba asi tutagi lekodabani pangthok ki exam asi gi koi ki CGPA gi mark ki CGPA gi grade point du gi angkanda mairo sing khannanaba school sing na honorable asi to bigano tongana entrance test pangthok pi duna mairo sing khudimaki tongana entrance test pangthok pi duna mairo sing khudimaki pamjaba mahitam hamsang singda moin tamba phangnabagi tanjadu pibi gadabani maduna tuna grade point wangba mairo singda hana loima priority pi kanda koi tamhandagi sanabi ma priority pi raga koi admission process tawriba si koi kudati lekodabani makha tarakpada handa pangthok khiba exam HSLC exam sida exam phamliba satra singi marakta hokhiba megi tang ahumda thokhiba sigumlaba thodoki matungdagi tangduloi tadabadagi koi gi saida or any khunda koi likem singda koi leiriba mahiroi singna laik pa matamda masada pressure ga lona laik pa yaukri amadi exam tha matamda yam hawaba ayunaba adagi laik pa hodagi kya ma yaw kanda makoi se yauki adu makoi ge hadaki mangliba HSLC gi exam result su makoi se grade si wang daba kaya su yaure makoi gi maraba na karom dano lona na dispatch students sing de makta haji now na class 11 gi admission process tawriba school singna makoi gi damakta kari karamba thorang pakhalaba gi habado miyam message tapiu lona na grade 1 lakwa koi mahiro singi overall student percentage yeng biraga scholarship scheme pipi dana makoi tanjama pipi kiba taraga su lemhoriba satra sing lemhoriba mahiro sing adudi makoi bu apa school sing da like tamba phangnabagi tanjam pipi haibadi entrance test tonaba lemhoriba sing entrance test toduna makoi gi tanjam pipi wain hajari nauna class 11 gi koi entrance test to bugi damakta silang nabi sun kharasu maki karo se yamna wa man maram oirakanda makoi karaguma sata khare tamba phangudi bam lai haitare maram aduna yamnasu mark se mayamna sanabe ama amada grade point amada mayamna tham karo se thambirakanda tamang apam tamang singa tamba phangnabagi koi student singa chance matan pipi haina case na appeal tawjari case na tawjari ba appeal asida thawaidaduna haji chathari ba school gi admission gi process ma ong asida adum chathaba taragadi mari tholakpa tungi phapade tai school masana pujagadabani